Nupiduna sauraga kakhiba koldu themnaba callback tawshinbasu ngamjada sangoi machiduda phamlido wakhaldu nungaifam khangba natte amasu khangnaba tinaba oibana mamtaga dorenga su barton phangladuna ngaihak yausinbirusi haidana lakpaga mapa chanaredo mamta machanupabu uraduna thoiba mamadi konaga laiba nang paunga lakpani khangnaba kharasu yawen tu asida wari sahori ai nang uyena lakpani nathanta nangdi kaidoriba David ka lakpaga su yawre amadi nupi ko lain thokim amana kakai maruptuna pakhona ma sinakibani kaino manamside cha yuramni ichadi chawra abanina manam chenba chagasi toina thakpai mawngni ne sum mama machana phamlingai catering gi angang duna chana badu pisile masing ani khak thambaduda nitina mi ani gi saruk su thambiramo makhoi ni su yaukibani Rasbir itap tapna idamcha niti di sauri bani catering no padu da onsilaga yam ka hina hapjiluno lemhan ba soidrabani masi hairam laga jandogi manakta changduna wari sakhibado laptakna uramli kauruba sungamda magi mataududa irang pubi mamadi kumhaigum yengjari atombo imadi ne kumhai se on thokna nungai khreda koi kumhaino mamta WakhaL gi antenna do aduke mate mapangal kanba haiduni nangbu pokli bane aduna ne loina khangba jatni macha ta handanaba tapna sonjai lakpana haiba nupi macha do soidana oiramgani irang si mawang amani lakpasu tanja chana changlakle nisa khara palabanina hai ima pura hai ai fai gi mani Rasbir shuktoklaga ma cha do mana khrena thakibani aduna ne hai kaini am haise noina thakpa cha se monda nungaiba mali aigi somta semhaludana lakpa RB de yenglaga thodare imana cha thakya isi amda urjuduna nangi jana basarukse tumin chawda David chu changlakli madi yu thaklaga makholga hauna ngangba heiba natte lembada ima lakbirami ngai khone nakhoi ahom sibu tawmai gi longa su natte karamna baton pinaribano aikhoi gi sesu chatkani ga haiba natte sida laaga khangisini lakpa mamit ka do khaplaga ingit piboi lakboi ima si bauda achanu bana yuki chak chaba chatsi da ikai haini David RB gi leifam khangdaba mataududa ima kaka se aikhoi gi thabak amadagi punkiba oiba bender da pulle haiduro auredana adumai haisu yazani ma ima tu yuni kaka gi mumni asidai bubuksi hai ini si budi masakang magi nakandai si yam ingna phajadro makhoi gi kana thokpa jatno kona khangobai ma tanja chade da o masunupiya hanne ma taumai gi sagai gi machi machan gi majarane madi mathanta pokhigum tawbani da ima kupthana khanga kaidonabano lakpa nisagi mayai na ngangbada pal leiraktre ima aduro kakagi nupigi majane haima mathanta pokpani haibro ani pokpani asina machi manau piyamsu leibani masak kabak ningsingna natana madumadi khangdre athokna karanta khreda konangse yarakta nganglaga Rasbir na hairakpani David su tapna imagi mamau oiningdro chuchume madumakni aina imada hangninglambasu nakoini asai phawbada thosira nang dum chatlo imana cha thakninge haise lawjo masai yengbani haigo matana cha du lawjo chatlo upai leitraduna cha du lawnaba haugalakli ngauri phairi karan tarakadra haina nitidi magi phibamduda masadu leifam khangde kumhai yengliban mamtadi aroibidani sagatliba web adu taumai changsilaktuna itaimaga una jaramge haiduna changaini yambungsu thengnarami taumai
Nangdi nacha chawpok anigi mapa oi haine. Taumay so ikairap taw na. Oh, adumay haidam. Inigi managtagi se nacha nupi ahal oi doiro. Lakpa pallay taba na maram oiraga. Asini ma. Nacha nupa atomba na koi tan tanarisi. David su tanja lauraduna. Asina tradi yung baloy haibani ma. Taumay yarakta nganglaga. Ngasi na tradi makoy ani magtanja laytadong. RBI do na kaday chakre. Mamta irang puba minok kaloy na. Taumay, angang anina ingonda oy daba wangang loy. Icha atomba na nacha nupi na tradi yung paloy harisi taraba na tro. Oh, hoy dayma. Nacha nupi se aigi imaw atombi oy na pidaba yararoy ko. Yambong na kari harakani. Haidi. No yambong gi apamba nupi di ay ne. Ay gamaga thungnari kaino. Icha nupa thoiba na pamjaba na ne nangi nacha nupi sine. Ay di ne imaw oy na pidaba yaroy ko. Ay mama dong tahuduk jakiki. Raspberry changsilakto na. Mama cha silay. Mamta cha do lauraga. Atombaw. Noy kakagida lakpase WakhaL nungaitro. Korino taurisina. Taumay makataba waridi athubada sadoksiko. Natay madipan thaba haibase kaya pamdido. Raspberry khangning na. Kari warino. Mamta nang horaray matagong paukhom pirai. Hay, ahagi wadane angang na yaw hayde. Lakpa nokfet tauraga. Apaba mama mapiyu. Prithibi joy tauge haydo. Khangning ningsinge. David siyaw silakli. Joy bijoy loy na taudoy yani na marul amako. Itayma, chana ba wat palay rasay tayo ay asom dami atay laisay ongdo na jarukiki. Hoy. Ay di pamaw kini. Ngasi di ne kara kuy na lay kini. Raspberry chana ba do ay fet hukchilaga. Nga thong basidi moruk say ne. Mama na ho house hasay khalaga charo. Matam kuinadagi jando na mangjarak pamanglan duni mangpaw na riba. Laikay mamang da mamay pagdya majagi pon silay pon gidamak mayam tilhan ba duni pamjakiba. Madumak ni. Magimit mang da uba pangkibaso. Laikay miyam gi. Machin men bangamba na tido nung sibiba karana panghada haraw biba. Yengsin biba kangbo na tawja saysi hayna tungda nok na biba. Tungda karangang na lo na karawari nungay ba dayaw asom tawda na matam di haw kredo. Sanagi macha ningol atombibo mapasak na mahak na kainadan pibido na yay pamanggol pibo sa loy kredo. Ayuki matam ni mama macha da layringay haynabi oy nangan na hugato na imunggi kupnom lambado so haujikti sana na mahutsin krabanina jandogi thoidok pathabak layramdredo. Manggol machido da radio dumaga monda nungay na Manipuri matam isay do taraga raga sanarami machinda isay so kabag sabak ngangli. Punsi isay sakna ay napamli torban sida. Hilak pa ngayri manglan kaya mangki ay na torban sida phamna. Tao may changlak to na radio dulay taraga. Ima, ngasay day cha thak na ba kauri si tadrabo? Ihe, radio gi isay se nungay mandana ne. Nuy na ko baga tarudre ne hey. Imagi radio kupam sidi ko. Lairik mayek aduk hak na jatana. Kabar ama paraga matam leni sunate. Masi mangay ne. TV hayra sum yeng bado mit nungay te. Nahan da power siluba anub to di upa ude. Sum upa do nakhang sinungay ten tau bani ne hey. Sana imong dagi chakap tumapayraga. Imagi cha sida layri. Chana ba di yaw na? Imana chararoy na hayrami. Cha sida busum haynakibagi ne aduk thagliba hayduni. Chaksa amangda tan oiro ama oiro chasin bado horen chak chaba hekta yaroy doini. Hakjang sajal mak natraso
ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯍꯪꯒꯠ ꯍꯟꯗ ꯆꯠꯄ ꯁꯥꯟꯅꯕꯤꯌꯨ ꯍꯥꯏꯔꯁꯨ ꯇꯥꯗꯦꯗꯣ ꯑꯩ ꯏꯇꯥꯝꯆꯥꯗꯅꯦ ꯏꯃꯥꯒꯤ ꯑꯅꯧꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯅꯕ ꯚꯥꯏꯇꯥꯃꯤꯟ ꯑꯃ ꯏꯍꯟꯒꯦ ꯏꯔꯁꯨ ꯀꯥꯟꯅꯔꯔꯣꯏ ꯏꯁꯥꯁꯦ ꯏꯃꯧ ꯍꯦꯛ ꯂꯥꯛꯄꯗꯒꯤꯅꯦ ꯃꯥꯅ ꯊꯕꯛ ꯃꯍꯨꯠ ꯁꯤꯟꯈꯤꯗꯅ ꯏꯇꯟ ꯇꯟꯁꯤꯜꯂꯕꯅꯤ ꯇꯟꯗ꯭ꯔꯕ ꯀꯥꯟꯗꯇꯅꯦ ꯆꯥꯅꯤꯡꯕ ꯐꯥꯎꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯏ ꯃꯇꯥꯡꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯇꯣꯝꯕꯤꯒꯤ ꯃꯈꯥ ꯇꯝꯕꯗꯨ ꯀꯔꯤ ꯍꯥꯏꯅꯔꯦ ꯍꯥꯏꯕꯅꯣꯅꯦ ꯃꯄꯥꯟ ꯂꯝꯗꯒ ꯆꯠꯂꯔꯣꯏ ꯁꯤꯗ ꯁꯨꯝ ꯇꯝꯍꯜꯂꯅꯤꯗ ꯅꯪꯉꯣꯟꯗ ꯍꯪꯕ ꯅꯠꯇꯦꯅꯦ ꯏꯃꯧꯗ ꯍꯪꯕꯅꯤꯅꯦ ꯏꯃꯥ ꯇꯣꯝꯕꯤꯅ ꯔꯤꯝꯁꯇ ꯑꯣꯏꯅ ꯇꯝꯖꯔꯒꯦꯅ ꯍꯥꯏꯔꯤ ꯍꯣ ꯃꯥꯅ ꯐꯅꯤ ꯈꯟꯕꯗꯣ ꯇꯧꯖꯔꯁꯟ 이낙 ꯅꯛꯅ ꯂꯩꯔꯤꯅꯤ ꯅꯣꯡꯃꯇꯁꯨ ꯁꯤꯗ ꯂꯩꯕ ꯌꯥꯔꯤꯅꯤ ꯇꯥꯎꯃꯩꯁꯨ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯛꯏꯗꯨꯗꯤ ꯑꯍꯤꯡ ꯇꯨꯝꯗꯦ ꯍꯥꯏꯕꯈꯛꯅꯤ 이bungo ꯅꯪ ꯊꯕꯛ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯆꯣ ꯀꯩꯅꯣ ꯂꯣꯏꯁꯤꯜꯂꯨ ꯆꯣ ꯅꯨꯄꯤ ꯃꯁꯦꯜ ꯁꯥꯕ ꯋꯥꯔꯤꯗꯅꯦ ꯑꯗꯨ ꯈꯥꯛꯅ ꯌꯥꯎꯁꯤꯟꯕ ꯄꯥꯝꯒꯅꯨꯀꯣ ꯄꯥꯎꯈꯨꯝ ꯆꯞ ꯃꯥꯟꯅꯗꯣꯏ ꯂꯩꯔꯕꯁꯤꯗ ꯃꯥꯅ ꯕꯨꯕꯣꯛ ꯍꯥꯏꯅ ꯀꯧꯔꯝꯕ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯦ ꯑꯩꯒꯤ ꯏꯁꯨ ꯑꯍꯜꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ ꯏꯁꯨꯅ ꯏꯅꯥꯛꯇ ꯂꯩꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯅꯤꯅꯦ ꯁꯅꯥꯅ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ ꯕꯥꯖꯤ ꯃꯊꯟꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯃꯕꯥꯅꯤ ꯄꯨꯟꯅ ꯂꯩꯖꯒꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯇꯛꯁꯤꯜꯂꯨꯗ꯭ꯔꯦ ꯏꯃꯥ ꯃꯤꯔꯣꯜ ꯂꯩꯖꯗꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯑꯋꯥꯠꯄ ꯍꯥꯏꯕ ꯑꯃ ꯂꯩꯔꯣꯏꯗꯧꯔꯤ ꯇꯥꯎꯃꯩ ꯋꯥꯈꯜꯗꯅ ꯇꯟꯖꯥ ꯆꯥꯗꯅ ꯃꯁꯨ ꯃꯁꯤꯡ ꯋꯥꯠꯂꯤ ꯀꯥꯏꯅ ꯀꯥꯔꯟ ꯉꯥꯡꯉꯛꯑꯗꯤ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯈ꯭ꯔꯅꯤꯗ ꯃꯅꯥꯎ ꯅꯨꯄꯤꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯃꯥꯁꯨ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯦꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯏꯁꯨꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯂꯩꯔꯗꯤꯅꯦ 마기수 마팜 잡으다 타자바나 파이고 아이 덤비가 와리웅다 사자키게마 잔도 마자누빠다 잉라가 하이 ꯀꯩꯗꯧꯔꯦ ꯁꯤꯗꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯗꯤ ꯃꯃꯥꯅ ꯄꯤꯔꯁꯤꯗꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯌꯨꯝ ꯊꯦꯡꯅ ꯄꯥꯟꯕꯩ ꯃꯇꯤꯛ ꯋꯥꯈꯜꯁꯨ ꯊꯦꯡꯅ ꯇꯥꯕꯒꯨꯝ ꯇꯧꯏꯅꯦ ꯑꯁ ꯅꯣꯡꯉꯥꯟꯕꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯥꯔꯦꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯝꯕ ꯏꯁꯨꯗꯣ ꯅꯨꯡꯁꯤꯕꯅꯤ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯏꯇꯞ ꯇꯞꯆꯕꯅꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅꯁꯨ ꯐꯤꯡꯗꯕꯅꯤ ꯃꯍꯥꯛꯒ ꯄꯥꯕꯗ ꯑꯣꯟꯊꯣꯛꯅ ꯆꯥꯅꯔꯅꯤꯗ ꯁꯅꯥ ꯈꯪꯅꯤꯡꯅ ꯀꯔꯝꯕ ꯅꯨꯄꯥ ꯑꯣꯏꯗꯣꯏꯅꯣ ꯏꯃꯥ ꯑꯣ ꯅꯈꯣꯏꯒꯤ ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯃꯌꯥꯝ ꯀꯧꯕꯗꯣ ꯑꯗꯨꯗ ꯂꯥꯛꯑꯝꯕꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯁꯨ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯈ꯭ꯔꯦ ꯃꯈꯨꯔꯥꯁꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯈꯪꯕꯗꯒꯤꯅꯤ ꯃꯥꯅ ꯂꯥꯛꯈꯤꯗ꯭ꯔꯤꯁꯦ ꯏꯃꯥ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯕꯨ ꯃꯁꯛ ꯈꯪꯕ ꯖꯥꯠꯂꯥ ꯑꯩꯅ ꯎꯈꯤꯕ ꯃꯤ ꯑꯣꯏꯔꯖꯥꯠꯂꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯥꯔꯕꯤꯗꯨ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯖꯥꯟꯗꯣꯗꯤ ꯈꯪꯖꯕ ꯅꯠꯇꯦꯗꯣ ꯅꯪꯒ ꯊꯦꯡꯅꯗ꯭ꯔꯤꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯁꯛ ꯈꯪꯉꯔꯣꯏ ꯇꯥꯎꯃꯩꯅ ꯑꯩ ꯀꯣꯟꯅ ꯇꯥꯛꯑꯒꯦ ꯐꯅ ꯐꯕ ꯃꯤ ꯑꯣꯏꯅ ꯇꯧꯏꯀꯣ ꯌꯥꯔꯗꯤꯅꯦ ꯃꯗꯨꯒ ꯏꯁꯨ ꯅꯨꯄꯤꯒ ꯄꯥꯕꯗ ꯆꯞ ꯆꯥꯅꯗꯣꯏꯅꯤ ꯑꯍꯣꯏꯃ ꯖꯥꯟꯗꯣꯅ ꯅꯨꯡꯁꯤꯅ ꯁꯣꯟꯖꯔꯤꯕ ꯑꯅꯤꯗꯨ ꯁꯣꯝꯗꯅ ꯅꯨꯄꯤꯗꯨ ꯗ꯭ꯌꯨꯇꯤ ꯑꯣꯐ ꯂꯩꯕ ꯑꯣꯏꯕꯅ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯔꯥꯁꯕꯤꯔꯅ ꯎꯅꯁꯦ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯗꯤ ꯅꯈꯣꯏꯗꯣ ꯗꯥꯏꯔꯦꯛ ꯂꯥꯛꯁꯤꯜꯂꯣ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯀꯔꯟ ꯇꯧꯅꯨꯀꯣ ꯄꯨꯄꯥꯒꯤ ꯃꯤꯍꯣꯜ ꯃꯇꯥꯁꯤꯒ ꯅꯍꯥꯟꯋꯥꯏꯗꯕꯨ ꯌꯥꯝ ꯀꯤꯕꯩ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯀꯤꯕꯤꯗ꯭ꯔꯤ ꯑꯩ ꯎꯕꯗꯁꯨ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡꯗꯨ ꯎꯠꯂꯛꯇ꯭ꯔꯦ ꯁꯤꯗꯕꯨ ꯀꯔꯝꯅ ꯆꯥꯟꯁ ꯃꯥꯡꯍꯟꯗꯣꯏꯅꯣ ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥꯁꯦ ꯑꯩ ꯃꯤꯍꯣꯜꯁꯦ ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯑꯣꯏꯅ ꯍꯨꯟꯈ꯭ꯔꯦ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯀꯩꯁꯨ ꯂꯥꯛꯄꯤꯔꯣꯏ ꯑꯗꯨꯛ ꯂꯥꯛꯍꯟꯅꯤꯡꯗꯕꯗꯨꯕꯨ ꯑꯩꯅ ꯎꯅꯤꯡꯂꯤꯁꯦ ꯅꯪꯅ ꯈꯪꯕꯤꯗ꯭ꯔꯦ ꯀꯩꯅꯣ ꯉꯔꯥꯡꯗꯅꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯦꯟꯇꯤꯟꯗ ꯎꯅꯔꯝꯂꯤꯕ ꯉꯁꯤ ꯑꯣꯐ ꯂꯩꯕꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯁꯨꯝ ꯂꯦꯡꯗꯅ ꯂꯩꯔꯒꯦꯕ ꯅꯣꯏ ꯄꯨꯄꯥꯗꯤ ꯀꯥꯏ ꯆꯠꯈꯤꯒꯦ ꯔꯤꯇꯥꯌꯔ ꯍꯦꯛ ꯇꯧꯈꯤꯕ ꯅꯨꯃꯤꯠꯇꯒꯤꯅꯦ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯌꯥꯝ ꯇꯧꯔꯤꯕꯅꯤ ꯀ꯭ꯂꯕꯀꯤ ꯀꯩꯅꯣꯝ ꯍꯥꯏꯔꯝꯕꯅꯤ ꯑꯩꯁꯨ ꯐꯖꯅ ꯇꯥꯁꯤꯟꯍꯧꯗ꯭ꯔꯦ ꯑꯗꯣ ꯔꯤꯝꯁꯇ ꯇꯝꯃꯒꯦ ꯍꯥꯏꯗꯨꯕꯨ ꯀꯩꯝ ꯍꯥꯏꯗ꯭ꯔꯕꯣ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯌꯦ ꯍꯧꯖꯤꯛ ꯄꯨꯔꯤꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ ꯊꯥ ꯂꯣꯏꯔꯛꯄꯗꯩ ꯆꯠꯂꯔꯣꯏꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯇꯝ ꯈꯔꯗꯤ ꯁꯤꯗ ꯄꯨꯔꯤꯉꯩ ꯁꯤꯅꯤꯌꯔ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯑꯩꯒꯤ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯟꯅꯈꯤꯕꯅꯤ ꯑꯅꯧꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇ ꯁꯨꯃꯥꯏꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗ꯭ꯔꯗꯤ ꯕꯤꯠ ꯌꯥꯎꯔꯣꯏ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯂꯇꯥꯗꯨꯁꯨ ꯅꯪꯒ ꯄꯨꯟꯒꯅꯤ ꯍꯥꯏꯗꯨꯗꯤ ꯃꯥ ꯂꯩꯕꯒꯤꯅꯤ ꯑꯩꯅ ꯋꯥꯈꯜꯁꯦ ꯈꯔ ꯂꯨꯝꯖꯔꯤꯁꯦ ꯑꯩ ꯑꯗꯨꯝ ꯂꯥꯛꯀꯅꯤꯀꯣ ꯅꯨꯡꯇꯤꯒꯤ ꯅꯪꯕꯨ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯁꯨ ꯇꯧꯗꯣꯏꯅꯤ ꯏꯁ ꯄꯨꯄꯥꯅ ꯌꯥꯝ ꯌꯥꯕꯤꯔꯅꯤ ꯍꯟꯗꯛꯃꯨꯛꯇꯤ ꯍꯦꯟꯖꯤꯜꯂꯛꯑꯦꯅ ꯆꯩꯇꯨꯞ ꯆꯥꯕ ꯁꯣꯏꯔꯣꯏ ꯅꯨꯡꯁꯤꯅ ꯁꯨꯝ ꯂꯥꯡꯒꯤꯅꯤ
ꯆꯩꯇꯨꯞꯇꯣ ꯍꯩꯇꯨꯞꯅꯤ ꯈꯜꯂꯒ ꯆꯥꯕ ꯇꯥꯔꯦꯗꯅ. ꯏꯁ, ꯊꯧꯅꯥ ꯌꯥꯝ ꯐꯔꯦꯗ. ꯃꯁꯥꯒꯤꯅꯤ, ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩ ꯉꯝꯗꯕ ꯂꯩꯔꯣꯏ. ꯉꯝꯂꯣꯏ ꯈꯟꯕꯗꯨꯁꯨ ꯍꯣꯠꯅꯒꯅꯤ. ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯏꯇꯥꯝꯆꯥ. ꯅꯪꯁꯦ ꯋꯥꯍꯩꯅ ꯈꯔꯗꯤ ꯍꯦꯟꯕ ꯃꯥꯜꯂꯤꯀꯣ. ꯊꯕꯛꯅ ꯎꯠꯄꯩ ꯃꯇꯥꯡꯁꯨ ꯂꯥꯛꯈꯤꯅꯤ. ꯅꯣꯏ ꯉꯝꯗ꯭ꯔꯤꯗꯣ ꯎꯅꯤꯡꯂꯤꯔꯣ? ꯅꯨꯡꯁꯤ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯀꯥꯏꯅ ꯈꯜꯂꯤꯔꯕ? ꯈꯟꯗꯦꯗ, ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯍꯩ. ꯑꯗꯨꯕꯨꯔꯣ, ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯗꯕ ꯃꯇꯝꯗ ꯏꯊꯟꯇ ꯂꯣꯟꯈꯤꯕ ꯆꯔꯣꯜ ꯃꯌꯥꯝꯗꯨꯅ ꯍꯦꯟꯈꯤꯕꯅꯤ. ꯅꯪꯅ ꯇꯝꯕꯤꯈꯤꯕꯅꯤ ꯍꯥꯏꯔꯁꯨ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ. ꯑꯗꯨ ꯌꯧꯔꯗꯤ ꯑꯩ ꯃꯈꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯍꯣꯔꯦꯟ ꯉꯥꯛꯇꯪꯗꯤ ꯎꯅꯁꯦꯕ. ꯅꯕꯨꯛ ꯐꯠꯇ ꯇꯧꯒꯅꯨꯗ. ꯅꯣꯡꯃꯇꯪꯒꯤ ꯅꯪꯒꯤ ꯁꯛꯁꯦ ꯎꯍꯧꯗ꯭ꯔꯗꯤ ꯑꯩ ꯂꯩꯐꯝ ꯈꯪꯗꯦꯕ. ꯍꯣꯔꯦꯟꯁꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯤꯅꯤꯌꯔ ꯑꯃ ꯊꯦꯡꯅꯁꯦꯅ ꯍꯥꯏꯈꯤꯕꯅꯤ. ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯃꯑꯣꯡ ꯌꯦꯡꯉꯁꯤ. ꯀꯅꯥ ꯁꯤꯅꯤꯌꯔꯅꯣ ꯍꯥꯏꯁꯦ? ꯑꯩꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯁꯔ ꯗꯦꯕꯥꯟꯗꯨꯅꯤ. ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯋꯥꯏꯈꯤꯕ ꯂꯥꯏꯔꯤꯛ ꯈꯔꯗꯣ ꯄꯤꯊꯣꯛꯀꯦꯅ ꯇꯧꯕꯅꯤ. ꯔꯥꯖꯕꯤꯔ ꯈꯝꯕꯜꯂꯞ ꯇꯧꯕ ꯃꯑꯣꯡꯗ. ꯁꯔꯖꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯕ ꯄꯥꯈꯪ ꯑꯔꯤꯕꯅꯦ ꯍꯥꯏꯕꯗꯨꯔꯣ? ꯃꯥꯅꯦ. ꯑꯩꯒ ꯆꯠꯂꯒ ꯄꯨꯟꯅ ꯎꯅꯔꯨꯁꯤ. ꯅꯊꯟꯗ ꯆꯠꯍꯟꯕꯗꯣ ꯑꯩ ꯄꯥꯝꯗꯦ. ꯑꯩ ꯂꯥꯞꯅ ꯆꯠꯇꯧꯕ ꯅꯠꯇꯤꯌꯦ. ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯎꯅꯗꯣꯏꯅꯤ. ꯑꯗꯨꯒꯤ ꯅꯃꯥꯗ ꯅꯪꯒ ꯎꯅꯕ ꯌꯥꯅꯕ ꯁꯤꯜꯂꯛꯀꯦ ꯇꯧꯕꯅꯤ. ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯒ ꯎꯅꯒꯅꯤ ꯈꯪꯕꯒ ꯊꯃꯣꯏꯁꯤꯗ ꯑꯌꯣ ꯍꯥꯏꯅ ꯃꯊꯟꯇ ꯅꯥꯔꯛꯑꯦ. ꯃꯥꯂꯦꯝꯁꯦ ꯏꯕꯥꯅꯤ ꯈꯛ ꯂꯩꯕ ꯅꯠꯇꯦ. ꯃꯤ ꯑꯇꯩꯁꯨ ꯂꯩꯔꯤ. ꯀꯃꯥꯏ ꯎꯅꯔꯣꯏꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪꯗꯗꯤ ꯑꯩꯅ ꯃꯤ ꯑꯃꯇ ꯆꯪꯍꯟꯗꯦ. ꯊꯣꯡ ꯂꯣꯟꯁꯤꯜꯂꯒꯅꯤ ꯊꯝꯃꯤꯁꯦ. ꯅꯪꯒꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯆꯪꯍꯟꯗꯕ꯭ꯔꯣ ꯍꯥꯏꯁꯦ? ꯃꯈꯣꯏꯁꯨ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪꯗꯅꯦ ꯂꯩꯈ꯭ꯔꯤꯁꯦ. ꯄꯥꯈꯪ ꯑꯣꯏꯍꯧꯕ ꯑꯩꯁꯨ ꯅꯪꯈꯛꯀꯤ ꯋꯥꯈꯜꯗꯅꯦ ꯂꯩꯔꯤꯁꯦ. ꯀꯣꯆꯤ ꯀꯣꯠꯄ ꯃꯥꯟꯕ ꯋꯥꯉꯥꯡ ꯌꯥꯎꯏꯀꯣ. ꯈꯪꯉꯤꯗꯣ ꯐꯩ. ꯀꯀꯥ ꯇꯧꯃꯩ ꯐꯥꯎꯕ ꯅꯥꯏꯇꯣꯝ ꯇꯥꯔꯝꯕꯗꯒꯤ ꯖꯨꯔꯥ ꯑꯣꯏꯈ꯭ꯔꯦ. ꯑꯩ ꯈꯛꯇ ꯉꯥꯏꯔꯕꯅꯦ ꯅꯥꯏꯇꯣꯝ ꯇꯥꯔꯤꯁꯦ. ꯅꯥꯏꯇꯣꯝ ꯇꯥꯗꯦꯗ. ꯑꯩꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩꯁꯤꯗꯤ. ꯃꯤꯀꯞꯀ ꯊꯣꯔꯛꯄꯗ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯦꯡꯗꯕꯤꯗ ꯂꯩꯔꯝꯕꯗꯣ ꯀꯩꯗꯧꯉꯩ ꯐꯪꯗꯣꯏꯅꯣ? ꯌꯥꯝ ꯅꯤꯡꯉꯝꯕ ꯅꯨꯄꯥꯅꯦ ꯅꯪꯁꯦ. ꯑꯩꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯕ ꯈꯨꯗꯤꯡ ꯍꯩꯁꯤꯡꯅ ꯍꯦꯛꯇ ꯐꯥꯏ. ꯊꯃꯣꯏ ꯃꯔꯣꯜ ꯐꯥꯎꯅꯕꯩꯅꯤ. ꯅꯪꯅ ꯏꯁꯥ ꯈꯪꯉꯝꯗꯅ ꯊꯃꯣꯏꯁꯨ ꯑꯗꯨꯝ ꯁꯦꯟꯗꯣꯛꯅꯔꯝꯃꯤ. ꯔꯥꯖꯕꯤꯔ ꯅꯣꯛꯂꯒ, ꯍꯣꯏ, ꯑꯗꯨ ꯍꯥꯏꯔꯁꯨ ꯑꯩ ꯁꯥꯎꯔꯔꯣꯏ. ꯑꯗꯣ ꯀꯀꯥ ꯐꯥꯎꯕ ꯅꯥꯏꯇꯣꯝ ꯇꯥꯗ꯭ꯔꯦꯀꯣ? ꯀꯀꯥ ꯍꯥꯏꯔꯒ ꯅꯨꯡꯇꯤꯒꯤ ꯀꯧꯅꯩ, ꯅꯨꯡꯇꯤꯒꯤ ꯊꯦꯡꯅꯩ. ꯍꯥꯟꯅ ꯎꯈꯤꯗ꯭ꯔꯤꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯣꯉꯥꯟꯕ ꯅꯨꯡꯉꯥꯏꯕ ꯃꯃꯤ ꯑꯃ ꯇꯥꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ. ꯃꯈꯣꯏꯗ ꯂꯩꯁꯦ ꯍꯥꯏꯕꯗ ꯅꯪꯅ ꯌꯥꯗ꯭ꯔꯤꯗꯨꯅ ꯀꯩꯒꯤꯅꯣ? ꯏꯃꯥꯁꯨ ꯂꯩꯁꯤꯟ, ꯑꯩꯁꯨ ꯂꯩꯁꯤꯟ, ꯄꯨꯂꯞ ꯂꯩꯕꯗꯣ ꯀꯝꯐꯔꯇꯦꯕꯜ ꯑꯣꯏꯔꯣꯏꯗ꯭ꯔꯅ ꯈꯟꯕꯩꯅꯤ. ꯅꯪꯅ ꯁꯣꯝꯗ ꯂꯩꯔꯗꯤ ꯑꯩꯅ ꯀꯀꯥ ꯎꯅꯕꯩ ꯆꯥꯟꯁꯇ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯄ ꯌꯥꯗꯣꯏꯅꯤ. ꯃꯗꯨ ꯇꯧꯔꯛꯀꯅꯤ ꯈꯪꯕꯒꯤꯁꯨꯅꯦ ꯑꯌꯥꯝꯕ ꯂꯩꯇꯕꯅꯤ. ꯌꯥꯝ ꯂꯥꯛꯍꯟꯅꯤꯡꯗꯕꯩ ꯋꯥꯔꯣ ꯍꯥꯏꯁꯦ? ꯑꯗꯨꯏ ꯅꯠꯇꯦꯗ. ꯂꯩꯀꯥꯏꯅꯅꯦ ꯏꯃꯥꯒ ꯑꯩꯒꯁꯦ ꯏꯌꯥ ꯌꯥꯕ ꯑꯣꯏꯅ ꯎꯈꯤꯗꯣꯏꯅꯤ. ꯑꯁ, ꯂꯩꯀꯥꯏꯒꯤ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯂꯧꯔꯨꯅꯨꯗ. ꯍꯥꯟꯅꯗꯤ ꯑꯩ ꯀꯩꯁꯨ ꯈꯜꯂꯝꯗꯦ. ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯇꯥꯡꯗ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯌꯥꯝ ꯂꯩꯍꯧꯔꯦ. ꯉꯥꯡꯅꯕꯩ ꯉꯥꯡꯅꯕ ꯃꯄꯨꯡ ꯐꯥꯅ ꯉꯥꯡꯅꯖꯔꯁꯅꯨ. ꯏꯃꯥꯁꯨ ꯄꯦꯄꯦꯁꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈ꯭ꯔꯦ. ꯑꯩꯈꯣꯏꯅꯤꯁꯨ ꯌꯧꯔꯁꯤ. ꯄꯤꯖꯤ ꯇꯝꯕ ꯉꯥꯏꯔꯝꯂꯤꯁꯦ ꯌꯨꯝ ꯄꯥꯟꯕ ꯌꯥꯅꯕ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯪꯉꯛꯄ ꯇꯥꯔꯤꯕ ꯃꯌꯥꯝꯅ. ꯃꯤꯒꯤ ꯌꯥꯝ ꯈꯟꯕꯩ ꯋꯥꯔꯕ? ꯏꯁꯥꯒꯤꯅꯤ ꯈꯜꯂꯤꯁꯦ. ꯑꯁ, ꯐꯣꯟꯗ ꯃꯔꯩ ꯇꯧꯅꯕꯁꯤꯅꯗꯤ ꯑꯣꯏꯔꯔꯣꯏ. ꯍꯣꯔꯦꯟ ꯎꯅꯕꯗ ꯑꯣꯏꯅ ꯃꯔꯩ ꯇꯧꯖꯔꯒꯦ. ꯑꯩ ꯊꯕꯛ ꯃꯐꯝ ꯐꯥꯎꯕꯗ ꯉꯥꯏꯍꯥꯛ ꯌꯧꯊꯣꯛꯈꯤꯒꯦꯀꯣ ꯑꯗꯨꯗꯤ. ꯅꯤꯇꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ, ꯍꯣꯔꯦꯟꯗꯣ ꯑꯩ ꯄꯨꯄꯥ ꯂꯥꯛꯄꯒ ꯑꯣꯏꯅ ꯊꯧꯔꯛꯑꯒꯦ. ꯃꯥ ꯂꯩꯇ꯭ꯔꯤꯉꯩꯗ ꯀꯣꯏꯆꯠ ꯆꯠꯂꯝꯃꯦꯅ ꯑꯃꯨꯛ ꯁꯥꯎꯈꯤꯅꯤꯕ ꯅꯠꯇ꯭ꯔꯗꯤ. ꯑꯗꯣ ꯅꯪ ꯒꯥꯔꯤꯗꯣ ꯄꯨꯔꯛꯑꯅꯨꯗꯅ. ꯅꯣꯏ ꯑꯗꯨꯋꯥꯏꯒꯤ ꯑꯆꯥꯄꯣꯠ ꯆꯥꯐꯝꯗꯨꯗ ꯊꯦꯡꯅꯗꯣꯏꯅꯦꯅ ꯍꯥꯏꯔꯣꯗꯅ. ꯅꯍꯥꯟꯃꯨꯛꯁꯨ ꯂꯇꯥ ꯍꯣꯏꯒ ꯄꯨꯟꯕꯗꯣ ꯑꯗꯨꯃꯥꯏꯅ. ꯍꯣꯏ, ꯑꯩ ꯃꯑꯣꯡ ꯌꯦꯡꯉꯒ ꯍꯥꯏꯔꯛꯑꯒꯦ. ꯅꯨꯡꯉꯥꯏꯅꯤ. ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯤ ꯅꯪ ꯑꯩꯉꯣꯟꯗꯩ ꯅꯥꯟꯊꯣꯛꯑ ꯆꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯗꯣ. ꯋꯥꯈꯜꯗ ꯈꯟꯖꯕꯅꯤ ꯔꯥꯖꯕꯤꯔꯅ. ꯑꯣꯐ ꯇꯥꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯆꯠꯇ꯭ꯔꯦ. ꯅꯨꯄꯥꯒꯤ ꯀꯣꯆꯤ ꯊꯥꯡꯕ ꯋꯥꯉꯥꯡꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯊꯟꯇ ꯂꯥꯛꯀꯦ ꯍꯥꯏꯔꯝꯕ ꯁꯤꯅꯤꯌꯔ ꯗꯣꯛꯇꯔꯗꯨꯗ ꯍꯩꯁꯤꯡꯅ ꯐꯖꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒ ꯊꯕꯛ ꯄꯨꯟꯕ ꯈꯔꯁꯨ ꯄꯨꯕꯤꯔꯛꯅꯕ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯈ꯭ꯔꯦ. ꯙꯅꯟꯖꯣꯏꯅ, ꯇꯣꯝꯕꯤ, ꯏꯁꯨ ꯇꯣꯝꯕꯤ. ꯀꯩ ꯍꯥꯏꯒꯦ ꯄꯨꯄꯥ? ꯅꯈꯣꯏ ꯊꯕꯛ ꯄꯨꯟꯕꯅꯤ ꯍꯥꯏ. ꯊꯣꯡꯒꯥꯜꯗ ꯃꯈꯣꯏ 5-6 ꯁꯨꯍꯧꯋꯤꯅꯦ. ꯑꯩꯅ ꯏꯃꯨꯡꯗ ꯆꯪꯉꯛꯑꯣ ꯍꯥꯏꯕꯁꯨ ꯃꯣꯏ ꯌꯥꯍꯧꯗꯦꯅꯦ. ꯑꯣ, ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯁꯤꯡꯖꯨ, ꯑꯂꯨ ꯃꯤꯛꯆꯔ ꯑꯍꯥꯎꯕ ꯌꯣꯟꯕꯗꯣ ꯑꯗꯨ ꯆꯥꯔꯨꯁꯦꯅ ꯉꯁꯥꯏ ꯄꯥꯎ ꯐꯥꯎꯅꯈꯤꯕꯅꯦ ꯄꯨꯄꯥ. ꯅꯃꯥꯁꯨ ꯊꯕꯛ ꯆꯠꯂꯝꯅꯤ. ꯑꯩꯅ ꯍꯦꯛ ꯏꯟꯅꯔꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦ.
Kamdꯧni sidi. Pupa, inak nagpasibo. Imanabisu yauri, ay adong patkoy dabi halaki. Lahap na kay sujatloy. Hoida. Yum sida sumleksyon bahaw na di. Lairik pa daba matam dana duty yam. Nasagi uiba matam haiba Malaysia drabani. Pupa na yaning dradi ay makoy do yum daw na jang o na haikiki. WakhaL dana. Mana una siya haiki ba do na kamdaw ba? Pupa na makoy bo imong do na pusili o na hairade. As. Dhananjoy iray lai na khumlakle. Laikai hotel dabo. Chalo jojo. Ishu ushidi. Kaido wige ne. Masi hairaduna masubu manam nambiraduna. Ngantana hanjilak na baya thang piramli. Tinariba makoy kharado haunaduna achapo chaphamduda pullare. Mana pithoke haiba lairik dusu pithokre. Ngahak wari watai saraduna achapo chaminabadu loirakpa tanjani. Makoy kharaso hankiduna lata khakta ngaihore. Kainoi bema nang nasadoy papakhatpadaw na toydubo. Amaduna ne ngahaktang una sa hairap ay nasida lang oso yade. Ado ergana pungsungali kaida na mati makoy thoro dana. Likayda una bado phasadi khali ori ne. As pupa mo okradi ayam ikai. Ay ga mati ama jet krasi aduga ne nakoy ni mapam amada thengnar. Ado idi yari dana. Hoyai. Ay na nabani sa horakpada chingna kibado aran badi oidi. Nang na matamduda masak khangde kaina haijindana. Adugi hairadi yam sauningi zatne na. Adom kandadi ay na mangonda sauriba matang oibayni. Mabugluba migi lichatni. As nang na khangdaba khara leiriba. O nang loi chumo ay kiyam haijararo. Kaida no koiruro adu bhawa ithin biramagi.